Hi ma'am, may among video anong puraga lakchare tuka ngasi sa ayuktagi oin taure ko luzabol oina ichina ko hum ot se chaga tauri ko ina pi ani si so ina pizza ko tagi yamna pam me mo ani se first tadi hainaram debo ko sida sangong kara hapchalaga chini angang do makup to do kara hapkai di dumaina thong ba ko mayam di kamai thong ba khangde dumaina chaba yam hawi ba ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯈꯔꯒ ꯁꯪꯒꯣꯝ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯒ ꯐꯨꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀꯪꯅꯔꯛꯄ ꯃꯇꯝ ꯁꯨꯃꯥꯏꯅ ꯄꯇꯛ ꯄꯇꯛ ꯂꯥꯎꯅ ꯃꯍꯤ ꯅꯞꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯆꯥꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯄꯨꯔꯥ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯣꯠꯁ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯈꯤꯔꯒꯤ ꯃꯍꯥꯎꯁꯨ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁ꯭ꯇꯣꯔꯤ ꯊꯝꯒꯦ ꯍꯥꯏꯅ ꯂꯧꯖꯍꯧꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯔꯤꯉꯩꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯄꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯀꯦꯞꯆꯔ ꯇꯧꯍꯧꯕ ꯃꯇꯨꯡꯗ ꯑꯌꯨꯛꯀꯤ ꯆꯥꯔ ꯃꯇꯨꯡꯗ ꯅꯤꯅꯦꯒ ꯑꯃꯨꯛ ꯂꯣꯏꯅꯔ ꯅꯤꯅꯦꯅ ꯀꯥꯃꯣꯁꯇ ꯁꯖꯤꯕꯨꯒꯤ ꯂꯥꯏꯒꯤ ꯐꯤ ꯂꯩꯕ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯅ ꯑꯗꯨ ꯆꯠꯃꯤꯟꯅꯒꯦ ꯇꯧꯏꯀꯣ ꯂꯥꯡꯃꯟꯈꯤꯗꯅꯀꯣ ꯑꯩꯁꯦ ꯑꯣꯂꯥꯡꯊꯥꯒꯤ ꯐꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯀ꯭ꯔꯣꯞꯁꯦ ꯑꯣꯏꯅ ꯂꯤꯠꯂꯒ ꯆꯠꯂꯦ ꯑꯣꯂꯥꯡꯊꯥꯒꯤ ꯐꯤ ꯈꯔ ꯂꯩꯗꯕ ꯌꯥꯔꯔꯣꯏ ꯂꯥꯡꯕꯅ ꯂꯣꯠꯈꯠꯂꯦ ꯍꯧꯖꯤꯛ ꯁꯖꯤꯕꯨ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯑꯣꯏꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏ ꯅꯤꯅꯦꯒ ꯈꯪꯅꯕ ꯍꯥꯏꯕꯗꯤ ꯃꯥꯃꯣ ꯍꯣꯏꯒ ꯈꯪꯅꯕꯀꯣ ꯃꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯔꯤꯖꯥꯞ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒ ꯐꯪꯅꯔꯦ ꯑꯗꯨꯅ ꯔꯤꯖꯥꯞꯇ ꯆꯠꯁꯦꯅ ꯍꯥꯏꯕ ꯅꯤꯅꯦꯅ ꯔꯤꯖꯥꯞꯇꯤ ꯆꯠꯂꯣꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯈꯥꯏꯕꯣꯛ ꯔꯤꯖꯥꯞ ꯑꯗꯨꯝ ꯆꯠꯁꯦ ꯃꯥ ꯄꯩꯁꯥ ꯑꯗꯨꯝ ꯈꯇꯪ ꯍꯦꯟꯅ ꯄꯤꯌꯨ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯅꯤꯅꯦꯁꯨ ꯈꯪꯅꯕꯅꯤꯅ ꯁꯨꯝ ꯆꯠꯂꯦ ꯑꯣꯂꯥꯡꯕꯁꯤꯒꯀꯣ ꯒꯥꯔꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ The next day. ꯑꯗꯨ ꯃꯌꯥꯝ ꯕꯤꯇ꯭ꯔꯨꯠ ꯖꯨꯁ ꯊꯛꯎꯕꯩ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯆꯠꯂꯨꯖꯕ ꯂꯣꯏꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯈꯇꯪ ꯑꯌꯨꯛꯀꯤ ꯈꯇꯪ ꯆꯥꯔꯒꯀꯣ ꯅꯤꯅꯦ ꯍꯣꯏꯗ ꯑꯩꯈꯣꯏꯗꯤ ꯁꯖꯤꯕꯨ ꯇꯧꯕ ꯐꯠꯇꯦꯀꯣ ꯑꯗꯨꯒꯤ ꯅꯤꯅꯦ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯅꯤꯅꯦ ꯍꯣꯏ ꯁꯖꯤꯕꯨ ꯌꯥꯎꯔꯨꯔꯅꯤꯗꯣ ꯑꯃ ꯃꯊꯧ ꯌꯥꯎꯕꯤꯔꯨꯒꯦꯀꯣ ꯉꯔꯥꯡꯁꯦ ꯑꯩ ꯍꯜꯂꯛꯄ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯋꯥꯃꯟꯈꯤꯗꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯐꯦꯟ ꯑꯣꯂꯥꯡꯕꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯈꯥꯗ ꯐꯛꯀ ꯊꯥꯅ ꯍꯤꯞꯀꯠꯂꯛꯑꯕꯅꯤꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯧꯕꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖꯁꯨ ꯌꯥꯎꯗꯕꯒ ꯑꯗꯨꯒ ꯉꯥꯡꯍꯧꯗ꯭ꯔꯦ ꯍꯜꯂꯛꯄꯒꯤꯗꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯖꯤꯕꯨ ꯊꯣꯡꯕꯗꯣ ꯃꯌꯥꯝꯅ ꯃꯊꯪ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩ ꯕꯤꯠꯔꯨꯠꯀꯤ ꯖꯨꯁꯁꯦꯀꯣ ꯍꯥꯟꯅ ꯍꯩꯅꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯑꯩ ꯍꯥꯎꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯗꯥꯒꯤ ꯍꯩꯔꯨꯛꯇꯨꯗꯤ ꯀꯔꯝꯕꯅꯣꯅꯦ ꯍꯩꯔꯨꯛ ꯍꯥꯏꯗꯤ ꯍꯩꯔꯨꯛ ꯀꯩꯀꯥ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯤ ꯁꯤꯒꯩ ꯂꯧꯊꯣꯛꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯣ ꯁꯤ ꯄꯣꯠ ꯆꯩꯒꯤ ꯑꯃꯃꯝ ꯄꯣꯠ ꯆꯩ Monday. Kay maghit daw to.
ꯃꯌꯥꯝꯁꯤꯗ ꯉꯧꯕꯒꯤ ꯀꯣꯕꯤ ꯁꯣꯏꯔꯤ ꯑꯩꯒ ꯕꯦꯝꯃꯒ ꯑꯗꯣ ꯁꯣꯝꯗꯅ ꯃꯄꯥꯟꯂꯣꯝꯗꯅ ꯁꯒꯣꯜꯍꯋꯥꯏ ꯐꯨꯠꯄ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯏꯃꯨꯡꯗꯅ ꯑꯩꯅ ꯎꯇꯤ ꯀꯥꯝꯗꯣꯏꯅꯦꯕ ꯀꯨꯀꯔꯗꯀꯣ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯕꯤ ꯁꯣꯏꯔ ꯃꯇꯨꯡꯗ ꯌꯦꯅꯝ ꯃꯨꯜꯂꯦꯀꯣ ꯌꯦꯅꯝꯁꯦ ꯐꯖꯅ ꯆꯥꯝꯃꯨꯔꯒ ꯁꯣꯏꯔꯒ ꯊꯝꯈ꯭ꯔꯅꯤ ꯌꯦꯅꯝꯁꯦ ꯑꯩꯈꯣꯏ ꯗꯨꯛꯆꯥꯝ ꯍꯧꯅꯗ꯭ꯔꯤ ꯑꯗꯨꯅ ꯑꯂꯩꯕꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯐꯖꯅ ꯃꯜꯂꯒ ꯃꯣꯏꯅꯅꯦ ꯅꯥꯄꯤ ꯀꯩꯀꯥ ꯌꯥꯎꯔꯒ ꯑꯗꯨꯝ ꯄꯔ ꯐꯣꯏꯗꯠꯂꯒ ꯄꯤꯔꯛꯑꯕ ꯀꯩꯅꯣ ꯑꯗꯨꯒꯤ ꯆꯒ꯭ꯔꯥ ꯌꯥꯝ ꯆꯦꯜꯂꯦꯕ ꯑꯗꯣ ꯁꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯁꯤꯗ ꯀꯣꯕꯤꯁꯤ ꯁꯣꯏꯕ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯁꯤꯗ ꯕꯦꯝꯃꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯃꯥꯃꯣꯅ ꯐꯦꯡꯉꯕꯨꯗꯤ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯦ ꯁꯨꯝꯕ ꯁꯣꯔꯤ ꯃꯆꯥꯅ ꯁꯣꯏꯕꯁꯦ ꯍꯩꯇꯦꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯁꯤꯗꯅ ꯑꯁꯤ ꯃꯌꯥꯝꯅ ꯁꯣꯏꯔꯛꯇꯣꯏꯅꯤ ꯅꯦꯇꯣꯟ ꯂꯥꯏꯈꯣꯝꯗꯩ ꯇꯧꯈꯔꯦ ꯅꯤꯅꯦ ꯂꯥꯏꯈꯣꯝꯗꯩ ꯇꯧꯈꯔꯦꯀꯣ ꯅꯦꯇꯣꯟꯅ ꯁꯣꯝꯗ ꯂꯥ ꯁꯦꯝꯃꯤ ꯀꯟꯅ ꯁꯤꯗꯥꯒꯤ ꯀꯩꯀꯥ ꯍꯥꯞꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯤꯗ ꯆꯦꯡ ꯂꯩꯔꯦ ꯃꯣꯕꯥꯏꯜ ꯃꯌꯥꯝꯁꯤ ꯌꯣꯡꯆꯥꯛ ꯈꯣꯏ ꯑꯩꯈꯣꯏ ꯂꯩꯇꯣꯟꯅ ꯁꯤꯒ ꯃꯣꯇꯣꯔ ꯀꯥꯝꯃꯤ ꯁꯤ ꯑꯉꯧꯕꯒꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯎꯇꯤꯁꯤꯅ ꯑꯋꯥꯊꯕꯤ ꯇꯥꯎꯟ ꯂꯩꯔꯦ ꯃꯇꯣꯔꯁꯨ ꯍꯥꯎꯅꯤ ꯁꯤꯕꯨ ꯆꯟꯕꯤꯠꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯁꯤꯕꯨ Sini tenar. Sini angauba si jenam siga lere jenam chamba lore siga ngaurani angauba Selagi si dali kat paro na puthora si dayo ko dag thoka hapto ni ba ko angauba ke kato to isa hapne angauba da chama bana kukan di bo kan na Este tamat kaya Makaiban. Yes, brother. Khang se chawai de porok pani ba khang achawa leite ne to noi gi du gi pulak pani se se ado jak ata ante se tu ra kaino ngol oi du gi to na le ba ko se phingdok toi ni do ai ding amaro ai so na chakhum to ri bani na ko do ga ne ton do na phenga ga na stana be mana karona khaba soi na thame do gi ne to na sonda kaino chami thajana semi do sina utti gi motor Class time ना ये ना तो मुझे ओइदबी बोलता है रे खांसा ली को हिम्मत कैसे हुई जैसे चले रमा चुप से ai loi to ra bani noi ni ki doi se ai chok to loi re an bi tana si na cha loi ra ga kha bang ro ko da ai na ngau bong ga kai no ga da Fire jing an bi tana si cha ka sin tana te ang ga un long doi da au lai du di han pi me thuk tai da na mi di ko lo su ये तो किधर मनी मपाना कहीं गौ दुनो कई थोंग दुनो ka ka mai ni ke ka ta ga ha ka do ai bi su na ha ka atang pu na matam oy bana 지 자콩이 단지 da ga ta ta ko ne to ka ha do di ka mai da ko ni ta na ko ai na ko jera ma soi ba lai ne si 제남 소베도 헤이티 loi bu loi di ma to je 시나 cho ai sim ka to ga 자콩이 단서나 기나 떠더래 매암 흰장 ngau더래 pai mo kun si
Say drone day nam dagi. Si makum tu di. Si makum di na. Cookie na matam. Oy bana. Ate makakain na ton. Sabi na sanaw. Makakain na eh. Kay no. Isa din makakain. Isa din makaro. Hay tingay ko. Karamba dono. Sigara. Ubra. Ubra mo na. Nap. Ayo mati lo ay lo na mati. Hindi ka lang dahil tayo. Kanganin thangla taw ni du. Asan ni na ka bang ubagi sina. Uti sok taw ni. Di ba mo ko? Ko di ba? Diba? Saya alin do ay uti ka pa din. Ano? Kuya ada pila isin do. Mata bakso dana mobile sim dinna male. Naman niya. Ay stain line ni to ni. Ay chuang e ton. Kaya ya mata do ka. Phone ji ona na ri. Otan, puai loi na. Uti ro da. Tingyan jani do tingyan jani. Tingyan jani ni se. Mulok thakau do ate ko. Thakte. Apa ka thalo ya na? Uti ko kya muk salo thak lo. ये कौन सी बड़ी बात है? Am ka to. Lai ka da. Mấy cái hộp rồi. Mấy lang mới rồi. Ko lai pham ni ra ni. Ok. उती ये कहीं ना दो ही ना मैदान ना तो ना बनी उती जे ब्लैक कलर की उती तो ये क्या दान ऐसी कहीं ना दो ही ना परफ्यूम में नम नमी वा उलों दे क्या जिस कंगल लेनी दो ची खान की भी खाद रही हो हमने Ra bên chắc chắn. ऐसी नहीं मुझे नुआ कोई नाम चोर कोई नुआ Cái gì? छाना री कर Thôi nhỉ. Thôi. Ăn ngu bagi. खान ही पई पई नुआ Không mấy được cái gì. तो ना हुमांगदा है Ulang mana buah masih kita di belakang deh Nó có nhẹ mà thắt tao cái nó cứ phải tao lấy gì đi bà. Đừng không chạy gì. Ko lai ga jin hai bra. Thôi được thôi Lấy thêm đi. Đi ra sẽ về một vật là gì bạn ạ? 이제 줄에 로이나 가론 코페니 Đi thấy nhỉ có. 또 둥이장에 그 마이 캉이나 둥이장에 그 마이 캉이나 Xin happy bữa chàng sẽ. Xin nằm ngật ra anh happy sẽ nào. Máy này. 너 가론 주투 맙잘로 문나 봐 양나 Mà hi chơi là cần gì gì. Hấp chân lại đó.
ꯈꯛꯇ ꯄꯨꯝꯒꯦ Kukina matam Dare haite si haite Karigumba malimsina Kaiduna mangkraba nga may say Minasil Nga may say sakta di Ama do ngamde Kukina matam cookie na ro Kukina Kaya na yun dude sabi ni kanang haman Kanina kukina matam Oy bana Sabi na sanaw Kira maya tayo dude Makakang na doon sakta di Karigumba malimsina Kaiduna mangkraba Ay gitar lay da siya ni Ton. Kemana harap? Ayo orang ni malasa. Ay nungai tu isebo. nga dis Cicogi konti di mana cani. na chi hay ni bay na chi ये तो चल से तो उठेंगे कौन सी है अंदर खड़ा और भी quoi इधर Uti siya. Mai di khali awa thabi mullo ya ni mullingo. क्या बात है रे Sina karon na kabi. Hinjang ot pa hite. Aduh ni pacaran itu, mana? Makanya itu. Ayo dulu boleh. Nate, ay yang saya tu nang olo ayo tu mai olo. Jalan minum kopi aja nih potet full deh. Ay kopi ke jalam de. Ay ni jamu jam de. Ayo di jalan dah tahu ni kan na. Hoton ruji shuru re. Oh, mai hantu boleh deh. Mayam siga huji akhoi kobi ki kang ma don apa ko ya ore. Kobi ngauri. Ha dore. Siga chanar. Mini. Siga Japani. Phone number đó mà thắc tủ luôn. ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯒꯤꯗꯤ ꯀꯠꯄ ꯉꯁꯥꯏꯅ ꯑꯌꯨꯛꯇ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯅ ꯁꯦ ꯊꯥꯅꯕ ꯂꯣꯏꯔꯦ ꯆꯥꯛ ꯃꯥꯃꯣꯅ ꯊꯥꯗꯣꯏꯅꯦꯕ ꯂꯥꯒꯤ ꯇꯦꯡꯀꯣꯠꯁꯦ ꯑꯩꯅ ꯁꯥꯔꯤꯅꯦ ꯑꯅꯤꯈꯛ ꯁꯥꯒꯦ ꯇꯧꯕ ꯑꯃꯇꯪ ꯁꯥꯔꯦ ꯅꯪꯗ꯭ꯔꯦ ꯑꯉꯧꯕ ꯀꯩꯀꯥ ꯑꯃ ꯆꯤꯜꯂꯣꯛ ꯆꯤꯟꯖꯤꯟꯗ ꯂꯥꯏꯒꯤ ꯊꯥꯕꯒꯤ ꯃꯥꯃꯣꯅ ꯄꯨꯊꯣꯛꯑꯦ Cái càng làm cái gì mà. Oi, kau. Ayo jalan. Mati. Xong hôm dưới lối hay làm rồi à? Ôi này cái gì? Cái gì? À. Kaino ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯁꯤꯒ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏꯒꯤ ꯊꯤꯟꯕꯗꯣꯀꯣ ꯂꯩꯀꯥꯏꯗ ꯑꯗꯨꯃꯥꯏꯅ ꯊꯤꯜꯂꯨꯔꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯃꯣ ꯍꯣꯏ ꯆꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯔ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯒ ꯂꯦꯕꯨ ꯃꯦꯠꯄ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯆꯤꯆꯧꯅ ꯑꯩꯈꯣꯏ ꯃꯃꯥꯅꯁꯦ ꯑꯩꯈꯣꯏꯁꯦ ꯎꯌꯦꯟꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯥꯕꯅꯦꯕꯀꯣ ꯌꯨꯝꯗ ꯊꯥꯕꯅꯤꯗ ꯆꯤꯆꯧꯅ ꯊꯥꯔꯛꯑꯣ ꯍꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯇꯧꯕꯅꯦꯕ ꯃꯌꯥꯝ ꯍꯧꯔꯦ ꯃꯆꯥ ꯃꯆꯥ ꯎꯌꯦꯟꯗꯨ